Matamgi Manipuri Wari channel asubu tabiriba kwai pumnamaku taramna upaga loinana ikoknona khurumjari ngasi muktaminarasi Maikhum manga suba tangka Mapanda Sabitri lakpagi gari mari thaujalakkiba makholdu tabadagi thoisu kadudagi prap chenthoraktuna magi kada changki Thoina magi kada changkibaga ngak leibaga Sabitri su magi kaduda changlakki Thoina doctor nganbagi WhatsApp contact tuda mana namlakkiba hidak singdugi photo singdo mathang thajili aduga hidak singdu karigi hidak no haina hangki Somda nganbasu thabak halaklaga mapanda phamduna hakchik langlambani Imung da changlaklaga phamong mathakta taduna leiriba phone du paikhattuna yenglubada WhatsApp da thoigi message lakpadu changduna yengi nganba ngakna photo singduda yengi aduga tuna reply halli Sidi kadai degino nangde Mangduna leramba thoidu message lakkibaduda amuk sat chingduna yengi aduga amuk harai karigi hidak no hana amuk tahbiro afaba hidak amata natte Nati nangbu sise kadai degi thingnaruino afaba nate haisibu karino ngan basi thoigi mamanabiga tinabadagi mari thengnaruktuna tinarakkibani mamanaba marenga oirabasu nganbana thoibu luna tawi manungda phawriba ithildudi nomata thoida haidokte nganbana nate sidi mibu manganba ngamba makhalgi aruba tablet yawri masibu kadai degino Thoi message to makata na handre mangduna adumak laikre hauzik kaidogani haina khanduna Sabitri ga panabasu magi matik natte karamna mapabu kangani khanbada masado pothafam palefam khangdre somdana nganbadi message to manam thajilai adubu thoiti message to makata na halakhidre offline oina laikre nganbasu off toksinduna wakan khanduna laikre Thoidi ichingda chingnari laikidrabi mamasu Sabitri na hatlibra haina fawba khalakle tongana cheksina thamawriba laptop tuna karigi oribano haiduna amuksu khalli Thoidi wakhal mayam tuna khanpham khangdre haifam tampham wari sapam amata leitabaga kanada wari ligani karamna mapabungbu kangani khanbada leitaba ngamdre masado nauriba magi koktu pungchai chairi ngaikhiba taribra isorna silakpa kumhai Semester gi aroiba exam khakta ngairabani college tatlibani haina tawriba thoidu masado leitaba haibadu leitre numit chuppa ungduna leikre thanilna gari do thongna aniduna tawribuda loina ui amana irang langi amadi hanadagi khara khetnabagum ui hanguba suyada khangningbana di masado langtaknare asumna nongnini de haujenkre Sabitri gi company gi sempham ama khangna lakliba WT ki hotel singdu handakti sorok pangthokpagi temthokpada yaurani haiduna Sabitri matha sana lei tombana madam yam hena su khanjinbiganuda khara ingtharaga mafam chaba yenglaga amu inau nongna sanaba toroga lore hoine adubu mangadoribasi yamidana sel budi pangi haibabu mogi sel du khaknadi yaroidana hoi adubudi yamna chume madam Fare, anobu hotel ama sanaba mafam chapa ama nang thiba horo athubu matamda sabalo shenaba tawse Fani madam ai loina hona jage Nongmadi college halakpada lambida wendina haraki ice cream la kaino ma chasiba ai sabda sireba Thanina mirror degi yengi thoidina kanda leithoktuna lei Thanina hendore aswada lambida ma yomba leibane adudagi charo Wendy suno fetawna hoi haiduna kumlai lambi mapanda ice cream yonba ubada Wendy irang langna nangoroi matagum harai khamo sida khamo Thanin su matai da changsinduna gari du khami aduga gari degi kumtharaga mamal khwai degi yamba ice cream bar du ani loroga poroktuna Wendy da pi Wendy na ice cream da yenglaga Thanin gi de haina hanglaki Thaninsu seatbelt du fana yare haiduna kumlaki Wendy su wa maka tarudana ice cream do ama thoida pi adubo thoidi ma chaningdre haiduna Wendy de ma adum chajaro haraki Wendy su ice cream ani duda yet oi ani da amamam paiduna amada amuk yeng tawduna lei
Garido amuk thauba horakle Wendina manglomda makoktu khara nontharaga Thaninda harai. Da Thanin say ama chao. Ai chaningdeba ai athumba kya hinade nang adum charo. Wendy machindu paithoklaga hanagi phampamduda hanjilaga phammi. Ice cream chaninglambadu loina mangkhre. Tapna ice cream do tanna chaba horaga Wendy na harai. Ai dangari chopise mi loina lemnare. Thanil ga thoiga du karimta kumlakte Wendy su anidu da kiruk yenglaka asumna sum lakpana makhoi yum yorokle Thanin su magi kada prap changlakpada ibo chana harai. Madam na nang halakpaga magi kada changhalo haibane. Thanil du chap lepi aduga kadu degi thoki Savitri di magi maru oiba wari sananaba thamba kadu da leikre. Thanin su taha adom da changlai. Banu lerambadu da changchinduna amuk hammi. Ine madam bu. Oh asom kada ngai horabane. Oh Thanin kado tamna lai. Savitri du Thanin ubada nokningda khajitang nokki. Phamu. Thanin su changchinduna phammi. Madam aibu kobibabu. Savitri noklaga harai. Handak hotel siga dawribase khangbra. Ahoy khangje madam. Sigi hotel se anauba sananaba mafam ama aina tombada thelabane. Mafam dusu phangle. Sanaba haiduna potchai su loksinba paisanba hore. Khola su sare. Adubo khoirabagi matung ko inariba langambana. Khulaya wa mi ani uhum poraktuna thabak haudanaba thingle hai. Madam aigi lambida thinglakliba moibu loisinba pami. Ayat apan amata leitana ay chatpa pami. Hairisi madam nang kana no puraga mafamduda chatlo aduga thabak sa pangthoklucho. Thanin ngya khalaga khumlai. Fani madam ay fanaba silagi. Savitri na table mathaktuda nongoi maru mari khak phat thamlai. Thanin di yengduna adumak lei. Savitri na se sina nangi ngakthoknaba hapchilo. Thank you madam. Thanil room dudagi thoklakle aduga magi kada changduna pothai. Numito Thanin mafamduda miyoi ani ahumga loinaraga lai. Mafamdu yobuga khola saduna leiba horaba ahandu hathu jenthoraki aduga hairaki. Ibungo khoibu. Thanil na kaka akhoi madam Savitri na thabirakpane. Oh khangdabagi hajabani waraubinuko lengsilo. Fani nupa singduga loinana Thanin manungda pothaduna lei nyagi matungda khoirabagi mi langambana luchinglaga makoi ahum laktuna mapana dap tawdo taraki. Ahal aduna ibungo adu tati tawbiganu madam ga ingna wari sabiyu. Langambana kanagi madam no ha akoina thabak hoba yaro harise phagiro ahal nang siningro. Nupa amana ahal duda kupakna thaki. Thanil di manungduda leiba ngamlaktraduna maga lakminariba nupa ahumduda leramo haramdaga mapanda tholai. Thanil na kaino yamna lingna ahaldaga khutharaduna. Langambana nangna kana. Thanil na adu khangbagi mathau kari tage noida. Si yamna lingene. Thanil su noksaman basabanduga thawasadana phanduna lepi. Nupa amana sining tawrine se nang sulan biro haibro ase hairaga ahumda noi aduga makhoigi maraktegi amana sangsilaklaga Thaninda kinna thilai. Thanil su hairap leithui aduga round kick ama nupa duda thaki. Nupa do wakhal tadana leimaida takhre adum hagolaktre. Leptuna leiriba nupa anidu amana amada yengnai. Thanin su mafi furikadu hairap kanthoklaga hanglakhi. Noi hingba pambro siba pambro nayumdadi natuna chaleramgani aduna muka phogdoni tawrise. Nupa ama muk chansilai adu sulaina Thanina phuraki. Nupa ani mapuraba matungda manungda lehoba nupa ahumdu su tholai. Thanina phukiba nupa anido chaina kanna khangli amadi gyan taraktri. Thanilna Oi nakoi ani gari sida ama se hapsilo.
nupa anidu yengdamak yenglaga lei Thanilna amuk dap tawraki. Hapkera hapoira. Nupa anidu su kiraduna ngamboi ngamdaboi wanthariba midu makhogi gari manungda hapchili. Aduga Thanil amadi atopa maga lakminaba nupa amaga loinaraga gari duda kakhatli. Langamba hogi gari dudana Thaninga lakminaba atopa nupa anidu amuk kakhatli. Aduga gari anidu mafam dudagi thawdoraki. Ahal dudi mamaida makuna nalaga yengdana lehawi. Mi itak takpa labukuma mafam amadani marak marakta yamna lanna lambi duda mi ama anidi chatli. Gari anidu mafam duda khami langambaga nupa amadugadi kari tarokpa haina khanbada kire. Gari du khamlaba matungda ahumdo punna amu gari dagi kumthahalli. Ama wakhal tadana leikiba nupa dusu wakhal tarakle. Ahumdu ngamboi ngamdaboi bareng sana lepi. Thanilna magi nongmoidu satorakpaduda bareng sana lepliba nupa ahumdu mamito lauthoraki. Thanilna ai noibu hatloine pakhat kanu. Ai su noigumbane. Selgidamak mi hatpa mine. Adubu ai wahai taw. Noigi boss duda aine harise tamu. Haujikti Savitri gi right hand oina Thanil leire. Aduna pak henjelakanu hayo. Nupa ahumdu makoi masel amana amada yengnai Thanilna wa makha tarai. Mayekidi noise madam na loisilamo haibane. Adubu aidi minungsi yamna chawe. Noina tatkibada noigi imungi mina ohewgadaba pibamda mitta ui. Aduna soinai na hingoro. Asi haramlaga Thanilna nupa ahumdugi makhongda nongmaiduna thuna mathang kapsilli. Nupa ahumdu nongmaina panbagi chaina khanglaga mafamduda tuthakre. Thanilna leijaba pambai tawraga nathwai hingnaba mi kahoro. Asi haramlaga Thanilna makhoigi gari duda maga lakminaba nupa singduga loinana kakhatlaga thawduna chatkre. Langambaga makoi ahumdudi leimaida chaina khangduna lehore. Thanildu yum yorokpaga masadu iru luthokduna singtoi aduga Savitri gi hek wari saba kaduda changlai. Savitrina tapna hanglai. Success oirabro. Maru ahumdi chatkre. Thawaidi loromdre. Karige. Thanilna tapna khumlai. Madam, mi hatpagi thabakse khara lep sira khandana tawbane. Makoi ahumdu siyaudrabasu lamishida amuk hana khoirabagi mateng pangidi khallara. Savitri tumina lei. Thanilna adudi ai amuk thoklukige madam. Thoklo. Thanilna hairappa wadu Savitrina kakpham yaude. Magi phattanabasu natte haiba Savitri khangi. Aduna Thaninda karisu haikidabani. Mathangi numitni exam su kuidrabani. Adubu Wendy mamanabi ahumduga kaada langli. Thoidi makoina langbaduda yaude. Mamanabi amana masak yeningi. Wendy na yengaga noina mu ngaukradi aidi mangjaroidro. Ngaubiro ibema akhoigi su leije. Marido punna noi aduga Wendy su prapap thokraga mangonda leptuna Thanin bu kawi. Da Thanin Thanin su kaubudo taraduna Mozafurituga magi kaadagi thoklai. Kedaure sida amta lao. Thanin tapna janglai. Kedabu yaroge. Se mazara kaino haimai kita lebiro. Thanil Wendy na piraglaba sel do paide sumlay Wendy na amuk makha tarai. Please imanabi laeba adugine. Sel diyare ay loroklage. Wendy di momonok chay Thanin do magi kada amuk changduna purit ama yalaga thoki. Ngayaki matungda maza bottle achoba amaga asa athak kharaga leiraduna amuk changlai. Aduga sumangda leptuna mangondo onsilaga hairai. Haimei sida leire. Kanamta kumlaktabaduda amuksu hairai. Haimei pore. Handak su kumlaktabaduda Thanin imungda changlai. Aduga Wendy gi ka leiriba manakta karai. Ka manungda isai hongna tharaga langduna lerami. Thaninna changsinduna thongda makok harap lisili. Wendy na onthorokpada mapa chanaraduna phat khorai. Da Thanin. Thaninna se da Thanin su thakse. Yarni.
Manungda harak changlaklaga achapot amadi hai mahido thami. Wendy gi mamanibisingdudi maya karaga machin menakre Thanin ubada. Thanilsu leiruriba poto thanamlaga kadudagi phathokre. Lehoriba Wendy gi mamanibisingdudi mapam marang khangdana piding chonglaga lehawi. Thaninna stairduda kumtharakpada thoina phatholapaga mapa chanaduna. Thoi khangowdana onthage tawi. Thaninna thoibu khangkon konseli. Anido ngak yengnaduna lei. Nongmatasu wa ngangnaba natte nongmatasu kongnakide tungdana kari tholakpa. Anido ngak tumin leinei. Second kargi matungda makhadagi banuna anidugi mataududa khangkau korakki. Thoi khonjel do tabadagi wakhal laktuna Thaninna thoida kolambadu thadoklaga chingkhatuna mafam chana lefalli. Thoidu matin kutkut yotlaga haw haiduna kumlai aduga makongdo sektana kumtharaklaga leiriba sopadura phamthai. Thaninsu hoi mai hairamdana prapra kumtharai. Banuna Haima nakong sidi kedaure kangthonda yesiline. Thaninna thongjin kanthoklamdaida sanariba warido tai aduga sumdring tholaklaga magi kada changki. Somda Wendyga magi mamanabisingdugadi Thaningi maramda wari sanari. Mamanabi amana As aidi ngawre kamaina tawni. Wendyna Taningdiko aina haidro ngarokanona. Mamanabina Nang khang ngawwe bro. As phibam ne saba ne sakna chu ne. As aidi ngawre ba. Wendyna Asidani aina kelise khokka charise mi eng ka thomjelabani adubu wa khangdabo oina tawradana tumina tumle. Is khanglamni nupani kaino gadabagi khangoidoino tha khetnabasida tumina leiba oramladi adugi bo oramgadrana. As last tane nupi ge koramladi bu ko nupi do hatni mi wana ngaijaraga. Is nupi dusu nangondagi hena mangonda chakoramadi kamdauba. Nupi singdo haukai amuk noklai. Wendyna leite aingondagi hena mangonda ngauba kanamta leramo aidi thamoi se kaidarobane. Ngayaki matungda Wendy gi mamanabisingdu chatlage haiduna Wendyna thintorai. Sumangda miyoi aniga Thaninnuga disemlira karino tawduna lerami. Tholakliba Wendy gi mamanabisingdo Thanin ubada amuk irang sagalai. Thaninsu harapti yengi. Chatlage tholakkiba makhoidusu chattabida laptakna Thaninna leriba adomda mamaido onsinduna yenglaga phan chongi. Wendyna amu mamanabisingdugi mamit mapada makhutuna kanna khannaba hotnai. Tawriba irangdu thoisu mathaktagi urami. Magi kagi thongnau mapaduda leptuna adum yengduna lei. Wendyna ngamdana mamanabisingdu gate ki wangmada lalankhre. Thaninna thauti teiba makhutugi khunamna maraibakduda hairap nali. Thoisu Wendy khoida yenglambani adubu kari khalakpano khangde Thaninda miyeng phamthamki. Mapa charuba haigadra kaino Thaninsu thoigi thongnau tamna phat yengkhatki anido mitchanai. Thaningi thamoiki khongjildo khangyang yangkhalakki. Milphamduda lengdana thamba ngamdraduna mamaido phat amuk nonthaki aduga leimaide mamitu lauthoktuna yenglaga wakhal tawduna leiki. Mathaktana thoi Thaninna nonthakibaduda masu kari nunginu khallaga karomda mamaido phat leisilakki aduga leptuna leiki. Thanildo kanagumba amana yengli haiduna kanna he insilakpagum mathakta amuk yengkhalai. Handakti thoigi mamai udre tung leithoktuna leiridu oina ure. Wakhalda karino haina amuk khalli. Ngihak yengbada leitoroktrabaduda Thanin makhatana magi mathaudo amuk tawraga leikre. Thoisu changlaktuna phamungda git phamthai aduga tumina ungduna lei. Wendy su mamanabisingdu chatkraga gate manungda changlaktuna Thaninda hana yenglamdana imungda changsinki. Ikairibra karino amadi tawri magido. Sunday numit amadani Thanin yumda chatnaba haidana sem sari. Loisanna boyaida call tawi. Thaninna ai tholok tawre loisalamo. Boyaina gari porok natro. Hoi lao. Ngayaki matungda Thanil Sabitrida mayum chatluge hairamlaga gari do thogdorai.
ꯂꯝꯕꯤꯗ ꯕꯣꯌꯥꯏꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ ꯀꯣꯜꯗꯣ ꯇ꯭ꯔꯥꯏ ꯇꯧꯅ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯕꯣꯌꯥꯏꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ ꯍꯟꯗꯛꯇꯤ ꯊꯥꯅꯤꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯕꯣꯌꯥꯏꯒꯤ ꯃꯄꯥꯗꯣ ꯃꯥꯡꯒꯣꯜꯗ ꯔꯦꯗꯤꯑꯣ ꯇꯥꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯊꯥꯅꯤꯟ ꯎꯕꯗ ꯔꯦꯗꯤꯑꯣꯒꯤ ꯁꯥꯎꯟꯗꯣ ꯂꯩꯊꯩ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯎꯗꯕ ꯀꯨꯏꯔꯦꯗ ꯀꯔꯣ ꯀꯔꯣ ꯊꯥꯅꯤꯜꯁꯨ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯅ ꯕꯣꯌꯥꯏꯒꯤ ꯃꯄꯥꯗꯨꯗ ꯍꯪꯉꯤ ꯄꯥꯕꯨꯡ ꯕꯣꯌꯥꯏꯗꯤ ꯂꯩꯈꯤꯕꯅꯤ ꯏꯃꯨꯡꯗ ꯆꯪꯉꯨ ꯊꯥꯅꯤꯜ ꯏꯃꯨꯡꯗ ꯐꯠ ꯆꯪꯂꯛꯏ ꯕꯣꯌꯥꯏꯁꯨ ꯃꯈꯨꯠꯇ ꯐꯗꯤ ꯑꯃ ꯄꯥꯏꯔꯒ ꯃꯁꯥꯗꯣ ꯇꯩꯊꯣꯛꯅ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯊꯥꯅꯤꯜꯅ ꯅꯄꯥ ꯇꯧꯔꯒ ꯂꯩꯕ꯭ꯔꯣ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯣ ꯀꯩꯅꯣꯍꯦ ꯂꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯏꯁꯤꯅ ꯑꯩ ꯋꯥꯁꯔꯨꯝꯗ ꯆꯪꯉꯨꯕꯅꯦ ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯗꯥꯏꯅꯦ ꯍꯥ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯕꯥꯠꯔꯨꯝꯗ ꯀꯩꯗꯧꯔꯤꯕ ꯏꯁꯧ ꯂꯥꯡꯅꯨꯍꯦ ꯅꯨꯄꯤ ꯌꯥꯝꯅ ꯃꯥꯜꯂꯦ ꯃꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯀꯦꯕꯤ ꯈꯣꯠꯄꯤ ꯇꯧꯔꯝꯒꯅꯤ ꯊꯦꯡꯅꯤꯕ ꯑꯗꯨꯒꯤ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯐꯔꯛ ꯇꯥꯗꯅꯕ ꯇꯞꯅ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯀꯩꯅꯣ ꯊꯥꯅꯤꯟ ꯉꯛꯅ ꯀꯅꯥꯒꯤ ꯅꯨꯄꯤ ꯕꯣꯌꯥꯏ ꯃꯄꯤꯗꯨ ꯂꯣꯏꯁꯤꯟꯅ ꯈꯨꯝꯂꯛꯏ ꯑꯕꯦꯝ ꯍꯣꯏꯗꯣ ꯂꯥꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯈꯤꯕꯅꯦ ꯊꯥꯅꯤꯟ ꯉꯛꯅ ꯀꯥꯏꯗ ꯃꯣꯏꯅ ꯀꯥꯏꯗ ꯆꯠꯇꯣꯏꯕ ꯀꯩꯅꯣ ꯅꯣꯏꯗꯅꯦ ꯀꯩꯅꯣ ꯕꯣꯌꯥꯏ ꯅꯪꯅ ꯇꯧꯔꯤꯁꯦ ꯕꯣꯌꯥꯏ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯏ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯌꯨꯝꯗ ꯀꯃꯥꯏꯅ ꯅꯨꯄꯤ ꯃꯣꯏ ꯄꯨꯔꯒ ꯆꯠꯇꯣꯏꯅꯣ ꯄꯥꯕꯨꯡ ꯈꯣꯏꯅ ꯂꯥꯟꯅ ꯎꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯂꯥꯟꯅ ꯎꯕ ꯍꯥꯏꯁꯤꯕꯣ ꯅꯃꯧꯅꯤ ꯋꯥ ꯂꯣꯏꯔꯦ ꯍꯪꯉꯛꯑꯁꯨ ꯊꯥꯅꯤꯜ ꯕꯣꯌꯥꯏꯒꯤ ꯃꯇꯧꯗꯨꯗ ꯄ꯭ꯔꯣꯛ ꯆꯥꯛꯂꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯗꯧꯅ ꯏꯇꯨꯛ ꯇꯨꯛꯊꯔꯒ ꯌꯦꯡꯗꯨꯅ ꯀꯧꯔꯛꯈꯤ ꯕꯣꯌꯥꯏ ꯍꯥꯎ ꯑꯣꯟꯊꯣꯛ ꯅꯨꯡꯁꯤꯅ ꯀꯧꯔꯛꯈ꯭ꯔꯦꯗ ꯅꯪꯅ ꯁꯦꯠꯂꯤꯕ ꯄ꯭ꯂꯥꯟꯁꯤꯕꯨ ꯀꯔꯤꯅꯣꯃꯤ ꯀꯩꯅꯣ ꯀꯔꯤ ꯄ꯭ꯂꯥꯟ ꯁꯤꯜꯂꯒꯦ ꯑꯩꯅ ꯆꯨꯝꯅ ꯃꯣꯏꯁꯨ ꯅꯣꯏꯔꯣꯝꯗ ꯂꯥꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯇꯧꯕꯅꯦ ꯆꯥ ꯅꯨꯡ ꯌꯥꯝꯅ ꯂꯤꯛꯏꯔꯣ ꯅꯪꯒꯤꯁꯦ ꯆꯤꯅꯤ ꯆꯥ ꯃꯅꯥ ꯁꯪꯒꯣꯝꯒꯗꯣ ꯑꯩ ꯂꯣꯏꯅ ꯂꯩꯕꯤꯒꯦ ꯂꯥꯎ ꯊꯦꯡꯉꯤ ꯕꯣꯌꯥꯏ ꯃꯥꯡ ꯊꯥꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯊꯥꯅꯤꯟꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯏꯟꯅꯈꯤ ꯑꯅꯤꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯌꯨꯝꯂꯣꯝꯗ ꯊꯧꯔꯛꯂꯦ ꯂꯝꯕꯤꯗ ꯕꯣꯌꯥꯏꯅ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯈꯥꯝꯍꯜꯂꯤ ꯈꯥꯝꯃꯨ ꯌꯥꯔꯦ ꯃꯣꯏ ꯑꯅꯤ ꯑꯁꯤꯗ ꯂꯩꯔꯦ ꯊꯥꯅꯤꯟꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯕꯣꯌꯥꯏꯅ ꯑꯕꯦꯝ ꯍꯣꯏꯕꯨ ꯀꯧꯁꯤꯜꯂꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯅꯨꯄꯤ ꯑꯅꯤꯗꯨ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯛꯏ ꯊꯥꯅꯤꯟꯗꯤ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯦ ꯆꯨꯝꯗ꯭ꯔꯤꯡ ꯃꯌꯨꯝ ꯇꯝꯅ ꯊꯧꯕ ꯍꯧꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯅꯤꯟꯒꯤ ꯌꯨꯝ ꯌꯧꯔꯦ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯃꯈꯣꯏ ꯃꯔꯤ ꯆꯪꯂꯛꯏ ꯃꯥꯡꯒꯣꯟꯗ ꯂꯣꯀꯦꯜ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯝꯕꯤꯁꯨ ꯅꯥꯀꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩ ꯃꯤ ꯃꯔꯤ ꯆꯪꯂꯛꯄꯗꯨꯗ ꯁꯥꯔꯝꯕ ꯐꯤꯗꯣ ꯆꯞ ꯂꯦꯞꯄꯤ ꯂꯣꯀꯦꯜꯅ ꯆꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯅꯕꯨꯡ ꯈꯣꯏ ꯂꯥꯛꯏ ꯃꯥꯜꯂꯦꯅꯦ ꯆꯝꯕꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯐꯤꯁꯥꯀꯣꯜ ꯃꯊꯛꯇꯒꯤ ꯀꯨꯝꯊꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯈꯤ ꯌꯥꯎꯔꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯦꯡꯂꯒ ꯆꯝꯕꯤꯅ ꯊꯥꯅꯤꯟꯗ ꯍꯪꯂꯛꯈꯤ ꯗꯗꯥ ꯀꯅꯥꯅꯣ ꯃꯣꯏꯗꯤ ꯊꯥꯅꯤꯟꯅ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩꯗ ꯕꯣꯌꯥꯏꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯅꯆꯦꯁꯤꯡꯅꯦ ꯑꯩꯈꯣꯏꯒ ꯇꯤꯟꯅꯕꯅꯦ ꯀꯧꯁꯤꯜꯂꯣ ꯆꯟꯕꯤꯁꯨ ꯍꯔꯥꯎꯅ ꯃꯈꯣꯏꯕꯨ ꯀꯧꯁꯤꯜꯂꯤ ꯑꯣ ꯆꯦ ꯀꯥꯔꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯐꯛ ꯄꯨꯊꯣꯔꯛꯀꯦꯀꯣ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯏ ꯂꯣꯀꯦꯜꯅ ꯏꯆꯥꯁꯤꯡꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯕꯣꯌꯥꯏꯅ ꯑꯣꯏꯅ ꯁꯠ ꯄꯣꯛꯇꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯄꯥꯕꯨꯡ ꯃꯥꯅ ꯑꯕꯦꯝ ꯃꯥꯅ ꯅꯥꯎꯕꯤ ꯁꯤꯡꯖꯃꯩꯗꯒꯤ ꯉꯥꯛꯇꯅꯦ ꯑꯣ ꯑꯩꯈꯣꯏ ꯅꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯦꯗꯅ ꯕꯣꯌꯥꯏꯅ ꯍꯣꯏ ꯂꯥꯞꯇꯦ ꯊꯥꯅꯤꯜꯗꯤ ꯋꯥ ꯉꯥꯡꯗꯦ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯃꯨꯡꯒꯤ ꯍꯦꯟꯖꯥꯡ ꯍꯥꯞꯂꯤꯕ ꯄꯣꯂꯥꯡꯗꯨꯗ ꯅꯤꯡꯒꯥꯡ ꯐꯝꯗꯨꯅ ꯀꯔꯤ ꯌꯥꯎꯕ ꯍꯥꯏꯅ ꯌꯦꯡꯉꯤ ꯆꯝꯕꯤꯁꯨ ꯐꯠ ꯆꯪꯂꯛꯏ ꯆꯟꯕꯤꯅ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯗꯗꯥ ꯀꯔꯤ ꯌꯥꯎꯕ ꯌꯦꯡꯂꯝꯕꯅꯤꯗ ꯅꯪ ꯆꯥꯛ ꯊꯣꯡꯒꯠꯂꯝꯃꯣ ꯑꯩ ꯀꯩꯅꯣ ꯂꯩꯔꯨꯔꯒꯦ ꯆꯥꯛꯇꯤ ꯀꯗꯥꯏꯗ ꯊꯣꯡꯒꯅꯤ ꯆꯟꯕꯤꯗꯨ ꯃꯈꯣꯜ ꯈꯔ ꯄꯤꯛꯊꯔꯒ ꯍꯪꯂꯛꯏ ꯃꯣꯏ ꯑꯅꯤꯁꯦ ꯆꯥꯛ ꯀꯌꯥꯝ ꯆꯥꯒꯦ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯑꯆꯧꯕꯁꯤꯗ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯣ ꯈꯪꯗꯦꯍꯦ ꯑꯩꯁꯨ ꯆꯥꯕ ꯑꯝꯇ ꯎꯗ꯭ꯔꯤ ꯅꯪꯒ ꯇꯤꯟꯅꯩ ꯍꯥꯏꯗꯨꯗꯤ ꯕꯣꯌꯥꯏꯒ ꯇꯤꯟꯅꯕꯅꯦ ꯑꯩꯒ ꯅꯠꯇꯦ ꯈꯪꯗ꯭ꯔꯤꯁꯦ ꯅꯪꯅ ꯊꯣꯛꯄ ꯊꯣꯡꯉꯣ ꯔꯥꯏꯁ ꯀꯨꯀꯔꯁꯤꯗꯅꯦ ꯑꯃ ꯂꯣꯡꯒꯁꯨ ꯂꯣꯡꯈꯠꯂꯣ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯆꯝꯕꯤꯁꯨ ꯃꯆꯤꯟꯗꯣ ꯄꯩꯊꯣꯛꯇꯨꯅ ꯂꯩꯍꯧꯏ ꯊꯥꯅꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯕꯣꯌꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎ ꯆꯠꯂꯨꯈꯤꯁꯦ ꯏꯕꯥꯅꯤ ꯑꯕꯦꯝꯁꯨ ꯊꯥꯅꯤꯟꯗ ꯌꯦꯡꯈꯠꯂꯛꯑꯒ ꯍꯪꯂꯛꯏ ꯗꯥ ꯊꯥꯅꯤꯟ
ꯑꯩꯈꯣꯏꯗꯤ ꯊꯥꯅꯤꯟꯁꯨ ꯂꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯏꯃꯨꯡꯗ ꯆꯝꯕꯤꯗꯨ ꯆꯥꯛ ꯊꯣꯡꯍꯧꯕꯅꯦ ꯀꯩꯅꯣ ꯈꯔ ꯊꯣꯡꯃꯤꯟꯅꯔꯝꯃꯣ ꯑꯩꯈꯣꯏꯁꯨ ꯀꯨꯏꯔꯛꯑꯣꯏꯌꯦ ꯍꯣꯏ ꯕꯣꯌꯥꯏꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯅꯤꯗꯨ ꯀꯩꯊꯦꯜ ꯃꯆꯥ ꯇꯝꯅ ꯂꯥꯛꯏ ꯂꯝꯕꯤꯗ ꯂꯥꯛꯅ ꯕꯣꯌꯥꯏꯅ ꯀꯥꯔꯟ ꯐꯨꯔꯛꯏ ꯌꯦꯟ ꯂꯩꯕ꯭ꯔꯣ ꯄꯩꯁꯥꯗꯤ ꯑꯩꯅ ꯄꯨꯊꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯊꯥꯅꯤꯟ ꯈꯨꯝꯗꯦ ꯒꯥꯔꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯧꯏ ꯕꯣꯌꯥꯏꯅ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯑꯗꯨꯅ ꯃꯣꯏ ꯂꯥꯛꯄꯒꯤ ꯌꯦꯟꯁꯤ ꯑꯩꯅ ꯂꯩꯕꯗ ꯇꯥꯔꯦꯅꯦꯀꯣ ꯇꯥꯅꯤꯡꯗꯦ ꯆꯀꯠ ꯌꯥꯝ ꯉꯥꯡꯒꯅꯨ ꯕꯣꯌꯥꯏ ꯊꯥꯅꯤꯟꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯌꯦꯟ ꯃꯔꯣꯏ ꯃꯄꯥꯡ ꯁꯨꯅꯕ ꯂꯩꯔꯒ ꯂꯥꯛꯂꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯌꯦꯟꯗꯣ ꯊꯣꯡꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯆꯝꯕꯤꯗꯤ ꯑꯗꯨꯝꯅ ꯃꯕꯨꯡꯅ ꯃꯥꯒꯤ ꯄꯣꯔꯛꯂꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅꯅꯕ ꯊꯣꯛꯂꯛꯂꯤ ꯃꯈꯣꯏ ꯃꯔꯤꯗꯣ ꯄꯨꯟꯅ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯤ ꯑꯕꯦꯡꯒ ꯅꯥꯎꯕꯤꯒꯁꯨ ꯃꯈꯣꯏ ꯃꯌꯨꯝ ꯃꯄꯥ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯤ ꯊꯥꯅꯤꯟ ꯕꯣꯌꯥꯏꯕꯨ ꯑꯃꯨꯛ ꯊꯤꯟꯕ ꯕꯣꯌꯥꯏ ꯍꯣꯏ ꯌꯨꯝꯂꯣꯝꯗ ꯊꯧꯔꯛꯏ ꯕꯣꯌꯥꯏꯅ ꯁꯦꯜꯗꯤ ꯀꯌꯥ ꯂꯣꯏꯈ꯭ꯔꯒꯦ ꯑꯩ ꯍꯟꯖꯟꯕꯤꯒꯦ ꯊꯥꯅꯤꯟ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯅꯪ ꯌꯥꯝ ꯄꯥꯏꯔꯕꯣ ꯍꯣꯏ ꯅꯄꯥꯒꯤ ꯃꯔꯜꯗ ꯄꯥꯏꯕꯗꯨꯔꯣ ꯑꯁ ꯁꯦꯜ ꯊꯣꯛꯂꯦ ꯀꯥꯏꯅ ꯑꯐꯥꯎ ꯌꯥꯝꯅ ꯁꯥꯏꯅꯤ ꯃꯁꯦ ꯃꯁꯥꯒꯤꯅꯦ ꯑꯁꯨꯝꯅ ꯃꯔꯩ ꯇꯧꯔꯒ ꯂꯥꯛꯄꯗ ꯕꯣꯌꯥꯏꯒꯤ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯌꯨꯝ ꯌꯧꯔꯕꯗ ꯕꯣꯌꯥꯏꯁꯨ ꯂꯩꯍꯧꯔꯦ ꯊꯥꯅꯤꯟꯅ ꯂꯥꯛꯄꯗ ꯁꯥꯕꯤꯇ꯭ꯔꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕ ꯐꯣꯇꯣ ꯁꯤꯟꯇꯣꯛꯐꯝ ꯖꯦꯔꯣꯛꯁ ꯇꯧꯐꯝ ꯁ꯭ꯇꯣꯔ ꯃꯅꯨꯡꯗꯨꯗ ꯊꯣꯏꯅ ꯂꯩꯕꯗꯨ ꯎꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯊꯥꯅꯤꯟꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯈꯟꯈꯤ ꯈꯟꯅ ꯊꯥꯅꯤꯟ ꯒꯥꯔꯤꯗꯣ ꯄ꯭ꯔꯞ ꯃꯅꯨꯡꯗ ꯊꯨꯅ ꯊꯧꯖꯤꯜꯂꯝꯂꯒ ꯃꯥꯁꯨ ꯊꯣꯛꯂꯛꯈꯤ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯆꯨꯝꯅ ꯊꯦꯡꯅꯕ ꯁꯥꯔꯒ ꯊꯣꯏꯗ ꯍꯪꯂꯛꯈꯤ ꯑꯦ ꯊꯣꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯊꯣꯏꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯦꯇꯔꯤꯌꯦꯜ ꯈꯔ ꯖꯦꯔꯣꯛꯁ ꯇꯧꯒꯦꯅ ꯂꯥꯛꯄꯅꯤ ꯊꯥꯅꯤꯜ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯂꯛꯏ ꯂꯣꯏꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯊꯣꯏꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯃꯉꯛꯇꯣ ꯍꯥꯏꯔꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ ꯊꯥꯅꯤꯟꯅ ꯑꯃꯨꯛ ꯃꯅꯨꯡꯗ ꯃꯊꯧ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ ꯏꯌꯥꯝꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯗꯧꯕ ꯅꯨꯄꯥꯗꯨꯅ ꯂꯣꯏꯗꯧꯔꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯣ ꯊꯥꯅꯤꯟꯅ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯊꯣꯏꯁꯨ ꯍꯥꯏꯔꯞ ꯉꯛꯅ ꯊꯥꯅꯤꯟꯅ ꯌꯦꯡꯂꯒ ꯂꯩ ꯗꯗꯥ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯍꯥꯏꯅ ꯐꯥꯎꯕ ꯍꯪꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯣꯏꯔꯗꯨꯅ ꯅꯨꯄꯥꯗꯨꯅ ꯖꯦꯔꯣꯛꯁ ꯀꯣꯄꯤꯁꯤꯡꯗꯨ ꯄꯤꯔꯛꯏ ꯊꯣꯏꯅ ꯀꯣꯄꯤꯁꯤꯡꯗꯨ ꯂꯧꯔꯒ ꯑꯆꯪꯕ ꯁꯦꯜꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯒꯞ ꯆꯠꯈꯤ ꯊꯥꯅꯤꯟꯁꯨ ꯃꯇꯨꯡꯗ ꯒꯞ ꯂꯥꯛꯏ ꯌꯥꯆꯪꯂꯝꯗꯥꯏꯒꯤ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯆꯧꯕꯗꯣ ꯒꯥꯔꯤ ꯈꯔ ꯑꯗꯨꯛ ꯆꯤꯜꯂꯤ ꯋꯥꯡꯃꯗꯨꯗ ꯂꯦꯞꯂꯒ ꯂꯝꯕꯤꯗꯣ ꯂꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯊꯣꯏ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯅꯤꯟꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯤ ꯑꯅꯤꯗꯣ ꯋꯥ ꯑꯃꯇ ꯉꯥꯡꯅꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯏꯗꯨ ꯂꯝꯕꯤꯗꯨ ꯂꯥꯟꯒꯦ ꯍꯥꯏꯗꯨꯅ ꯐꯠ ꯆꯠꯄ ꯍꯧꯏ ꯊꯥꯅꯤꯟꯅ ꯊꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯈꯪꯐꯥ ꯐꯥꯔꯛꯄꯗꯨꯗ ꯊꯣꯏ ꯃꯅꯤꯡ ꯍꯟꯗꯨꯅ ꯊꯥꯅꯤꯟꯗ ꯌꯦꯡꯂꯛꯏ ꯇꯟꯖꯥꯗꯨꯗ ꯒꯥꯔꯤ ꯑꯃꯁꯨ ꯌꯥꯡꯅ ꯊꯧꯈꯤ ꯊꯥꯅꯤꯟꯅ ꯃꯉꯛꯇꯨ ꯂꯝꯕꯤꯔꯣꯝꯗ ꯍꯥꯏꯔꯞ ꯏꯟꯗꯨꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯂꯥꯟꯊꯣꯛꯄꯗꯣ ꯅꯪꯉꯣꯏ ꯇꯧꯕꯅꯦ ꯊꯥꯅꯤꯟꯅ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠꯇꯨ ꯊꯣꯏꯅ ꯐꯠ ꯆꯤꯡꯊꯔꯒ ꯒꯥꯔꯤ ꯂꯟꯕ ꯃꯇꯥꯡꯗ ꯂꯝꯕꯤꯗꯣ ꯂꯥꯟꯊꯣꯛꯈꯤ ꯊꯥꯅꯤꯟꯁꯨ ꯊꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯝꯕꯤꯗꯣ ꯂꯥꯟꯊꯣꯔꯛꯂꯤ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯒꯦꯠꯂꯣꯝꯗ ꯆꯪꯂꯛꯄꯗ ꯋꯦꯟꯗꯤꯁꯨ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤ ꯋꯦꯟꯗꯤꯁꯨ ꯑꯅꯤꯗ ꯌꯦꯡꯂꯛꯏ ꯊꯣꯏꯅ ꯆꯠꯂꯨꯔꯤꯕ ꯊꯕꯛꯇꯨ ꯋꯦꯟꯗꯤꯒꯤ ꯑꯣꯏꯔꯝꯂꯕꯗꯤ ꯀꯅꯥꯅꯣ ꯑꯃ ꯃꯤ ꯊꯥꯈ꯭ꯔꯗꯧꯕꯅꯤ ꯊꯣꯏꯗꯤ ꯋꯦꯟꯗꯤꯅ ꯂꯩꯔꯤꯕꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯥꯅꯤꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯋꯦꯟꯗꯤꯗꯤ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯈꯤ ꯃꯗꯨꯁꯨ ꯊꯣꯏꯗꯅꯤ ꯃꯥꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯣ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯗꯨꯅ ꯊꯣꯏꯒꯤ ꯀꯥꯗ ꯂꯥꯛꯏ ꯊꯣꯏꯁꯨ ꯋꯦꯟꯗꯤꯅ ꯆꯪꯂꯛꯄꯗꯨꯗ ꯃꯤꯆꯤꯅ ꯍꯥꯏꯔꯞ ꯌꯦꯡꯉꯤ ꯋꯦꯟꯗꯤꯅ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯊꯣꯏꯗ ꯍꯪꯂꯛꯈꯤ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯖꯦꯔꯣꯛꯁ ꯇꯧꯔꯨꯕꯅꯦ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯗꯥ ꯊꯥꯅꯤꯟꯒ ꯀꯃꯥꯏꯅ ꯆꯪꯃꯤꯟꯅꯔꯛꯏꯅꯣ ꯊꯣꯏ ꯃꯈꯨꯠꯇ ꯂꯥꯏꯔꯤꯛ ꯄꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯝꯕꯗꯨ ꯐꯠ ꯊꯝꯃꯤ ꯋꯦꯟꯗꯤꯗꯤ ꯊꯣꯏꯅ ꯈꯨꯝꯂꯛꯄꯗꯨ ꯇꯥꯒꯗꯣꯏꯒꯤ ꯉꯥꯏꯗꯨꯅ ꯂꯩ ꯊꯣꯏꯅ ꯊꯕꯛ ꯆꯠꯂꯨꯕ ꯃꯥꯜꯂꯦ ꯃꯄꯥꯟꯗ ꯊꯦꯡꯅꯕꯅꯦ ꯑꯣ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯍꯪꯕꯅꯤꯗ ꯋꯦꯟꯗꯤꯁꯨ ꯊꯣꯏꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯁꯥꯗꯣ ꯏꯌꯥꯡ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯗꯤ ꯋꯥꯈꯜꯗ ꯃꯪꯂꯒ ꯂꯩꯍꯧꯏ ꯋꯦꯟꯗꯤꯅ ꯍꯪꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯆꯃꯝꯅꯩ
ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫